ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯖꯕꯒꯤ ꯃꯔꯨꯝꯗ ꯊꯧꯖꯥꯜ ꯂꯦꯝꯕꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯊꯥꯖꯕ ꯑꯃꯃꯝ ꯂꯩ, ꯑꯁꯥ ꯀꯌꯥ ꯂꯩꯅꯩ꯫ ꯊꯥꯖꯕ, ꯅꯤꯡꯖꯕ ꯑꯗꯨ ꯆꯦꯠꯅ ꯍꯣꯠꯅꯔꯕꯗꯤ ꯑꯁꯥ ꯑꯗꯨꯒꯤ ꯄꯟꯊꯨꯡꯁꯨ ꯑꯗꯨꯃꯛ ꯌꯧꯅꯩ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯊꯝ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯗꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯃꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯖꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯕꯣꯌꯥꯏꯃ ꯑꯃꯁꯨꯡ ꯊꯥꯕꯜꯂꯩꯅꯤ꯫ ꯏꯕꯣꯌꯥꯏꯃ ꯑꯃꯁꯨꯡ ꯊꯥꯕꯜꯂꯩ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄ ꯆꯍꯤ 9 ꯍꯥꯏꯔꯛꯂꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯜꯂꯩꯅ, "ꯅꯨꯄꯥ, ꯏꯕꯥꯅꯤꯕꯨ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯅꯣ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤꯕꯣ?" ꯏꯕꯣꯌꯥꯏꯃꯅ, "ꯍꯦꯔꯥ, ꯀꯔꯤꯒꯤ ꯄꯥꯞꯅꯣꯗ? ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯆꯥ ꯇꯝꯂꯝꯗꯕꯅꯤ, ꯑꯗꯨꯝꯅ ꯈꯟꯇꯣꯛꯂꯁꯤ꯫ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯏꯕꯥꯅꯤꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯃꯆꯥ ꯃꯁꯨ ꯄꯣꯛꯅꯔꯤ꯫ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯑꯩꯁꯦ ꯃꯤꯉꯣꯟꯗꯗꯤ ꯀꯌꯥꯗꯤ ꯂꯥꯟꯖꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯈ꯭ꯔꯄꯣꯠꯅꯤꯀꯣ ꯅꯨꯄꯥ꯫ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯗ꯭ꯔꯤꯁꯤꯕꯣ? ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ." ꯏꯕꯣꯌꯥꯏꯃꯅ, "ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯑꯃꯟꯕ ꯋꯥꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯀꯔꯤꯅꯣ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯌꯦꯡꯁꯜꯂꯨ." ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯩ ꯃꯆꯥ ꯑꯗꯨ ꯃꯔꯦꯡꯖꯨꯝꯗ ꯌꯥꯜꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯣꯌꯥꯏꯃ ꯑꯃꯗꯤ ꯊꯥꯕꯜꯂꯩꯗꯨ ꯃꯆꯥ ꯐꯪꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯋꯥꯕꯅꯁꯨ ꯃꯅꯪꯒꯟ ꯄꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯌꯥꯏꯃꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯀꯥꯟꯅꯐꯝ ꯈꯪꯗꯕ, ꯃꯗꯥꯎ ꯌꯥꯗꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯆꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏ ꯏꯀꯤ ꯈꯪꯗ꯭ꯔꯕ, ꯃꯐꯝ ꯃꯇꯝ ꯈꯪꯗ꯭ꯔꯕ ꯊꯥꯕꯜꯂꯩꯅ ꯏꯕꯣꯌꯥꯏꯃꯗ ꯉꯁꯤꯁꯨ ꯉꯪꯂꯔꯤ꯫ "ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎꯑꯣ ꯅꯨꯄꯥ ꯅꯪꯕꯣ, ꯃꯅꯤꯡꯒꯤ ꯈꯨꯜꯗ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯌꯦ." "ꯑꯣ, ꯇꯥꯏꯌꯦ ꯇꯥꯏꯌꯦ, ꯑꯃꯥꯏꯕ ꯅꯠꯇꯦ ꯑꯃꯥꯏꯕꯤꯅꯤ. ꯑꯐꯕꯅꯦ ꯍꯥꯏꯕꯅꯤ, ꯂꯩꯐꯥꯎ ꯆꯨꯝꯅ ꯐꯥꯎꯋꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯣꯏꯅꯣ? ꯏꯕꯥꯅꯤꯅ ꯆꯠꯂꯨꯅꯤ, ꯌꯦꯡꯉꯨꯅꯤ, ꯄꯣꯛꯀꯅꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯂꯩ ꯑꯗꯨꯃꯛ ꯈꯨꯝꯃꯛꯀꯅꯤ꯫ ꯀꯩꯗꯧꯗꯣꯏꯅꯣ?" ꯊꯥꯕꯜꯂꯩ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯒꯤ ꯐꯤꯖꯤ ꯑꯅꯤꯗꯨ ꯇꯛꯅꯔꯗꯨꯅ, "ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦꯃꯤ ꯅꯨꯄꯥ ꯅꯪꯕꯣ." "ꯀꯥꯟꯅꯗꯕ ꯋꯥꯅꯦꯃꯤ ꯃꯗꯣ ꯅꯨꯄꯤ, ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯒꯤ ꯋꯥ ꯇꯥꯈꯤꯁꯤ ꯍꯥꯏꯅꯣ? ꯄꯣꯛꯀꯦ ꯍꯥꯏꯔꯗꯤ ꯉꯍꯥꯟꯅ ꯄꯣꯛꯄ ꯌꯥꯔꯦ, ꯃꯥꯏꯕꯤꯒꯤꯗꯤ ꯂꯥꯏꯔꯤ, ꯍꯧꯖꯤꯛ ꯆꯥꯅꯕ ꯍꯨꯛꯅ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ, ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗ ꯊꯥꯗꯕꯗ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦ." ꯑꯁꯦꯡꯕꯃꯛꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ꯫ ꯁꯦꯜ ꯈꯔ ꯂꯩꯖꯔꯝꯕꯗꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯦꯡꯕ ꯍꯣꯠꯅꯕꯗ ꯃꯆꯥꯁꯤꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦල් ꯄꯨꯝꯕ ꯃꯆꯥ ꯄꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯇ ꯈꯣꯡꯕꯥꯟ ꯇꯣꯡꯉꯦ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ "ꯀꯥꯟꯅꯗꯕꯅꯤ, ꯇꯣꯛꯁꯤ ꯅꯨꯄꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ, ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯊꯅꯕ ꯄꯪꯆꯠ ꯆꯠꯄ ꯇꯥꯒꯅꯤ." ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯁꯥꯎꯔꯪꯅꯅ ꯑꯁꯨꯝꯅ ꯏꯕꯣꯌꯥꯏꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯥ, ꯌꯦꯡꯊꯣꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯀꯩꯅꯣ, ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ? ꯅꯪ ꯑꯩ ꯀꯅꯥ ꯌꯦꯡꯂꯒ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯀꯅꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯁꯦ ꯍꯥꯏꯅꯣ? ꯑꯣ, ꯅꯪ ꯑꯩ ꯌꯦꯡꯅꯔꯒ ꯑꯗꯨꯝ ꯈꯥꯡꯂꯁꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ, ꯌꯥꯏꯗꯅ." "ꯐꯥꯒꯤ ꯇꯥꯅꯨ, ꯊꯣꯛ ꯊꯥꯛ ꯌꯥꯝ ꯉꯥꯡꯉꯤ, ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯖꯥꯠꯅꯤ." ꯊꯥꯕꯜꯂꯩꯅ ꯏꯁꯧ ꯍꯥꯏꯐꯦꯠ ꯂꯥꯡꯂꯞ ꯇꯧꯕꯗꯨꯗ ꯏꯕꯣꯌꯥꯏꯃꯅ, "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯠꯂꯒ ꯍꯦꯛ ꯌꯦꯡꯂꯨꯔꯁꯤ." ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯜꯂꯩ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯇꯧꯖꯩ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯔꯨ ꯂꯨꯛꯊꯅ, "ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯃꯥꯏꯕꯤꯒꯤꯗꯣ ꯀꯅꯥ ꯀꯠꯀꯅꯤ ꯅꯨꯄꯥ?" ꯏꯕꯣꯌꯥꯏꯃꯅ, "ꯑꯗꯨꯅꯤ, ꯁꯤꯗ ꯍꯦꯛꯇ ꯇꯥꯔꯛꯄꯅꯤ꯫
ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯦꯅ ꯁꯦꯜ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯄꯪꯍꯤꯡ ꯍꯤꯡꯉꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯏꯕꯥꯅꯤ ꯀꯔꯤꯒꯤ ꯄꯪꯍꯤꯡ ꯍꯤꯡꯗꯣꯏꯅꯣ? ꯏꯆꯥ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯦ꯫ ꯊꯥꯕꯜꯂꯩꯗꯨ ꯉꯥꯜꯂꯝꯕ ꯃꯥꯏꯊꯣꯡ ꯄꯨꯡꯃꯛ ꯃꯛꯁꯤꯜꯂꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ꯫ ꯑꯗꯨꯒ ꯋꯥꯈꯜ ꯐꯪꯂꯕꯒꯨꯝ ꯃꯣꯃꯣꯟ ꯇꯧꯅ ꯑꯁꯨꯝꯅ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, ꯁꯨꯝ ꯇꯧꯔꯁꯦ ꯅꯨꯄꯥ, ꯑꯋꯥꯡꯒꯤ ꯑꯂꯨ ꯐꯩꯗꯣꯝ ꯑꯅꯤꯁꯦ ꯃꯁꯤ ꯍꯦꯛꯇ ꯇꯥꯟꯊꯣꯛꯂꯁꯤ, ꯑꯗꯨꯒ ꯑꯩ ꯀꯩꯊꯦꯜ ꯃꯆꯥꯗ ꯍꯌꯦꯡ ꯌꯣꯜꯂꯒꯦ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯅꯦ ꯑꯃꯥꯏꯕꯤꯒꯤ ꯗꯣꯈꯅꯥ ꯀꯠꯂꯁꯦ꯫ ꯃꯗꯨꯗ ꯏꯕꯣꯌꯥꯏꯃꯅ, ꯑꯁ ꯑꯁꯤꯒꯤ ꯑꯂꯨ ꯐꯩꯗꯣꯝ ꯑꯅꯤꯁꯦ ꯇꯥꯟꯗꯨꯅ ꯌꯣꯟꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤꯗꯤ ꯀꯔꯤ ꯆꯥꯅꯤ? ꯑꯂꯨ ꯆꯍꯤ ꯑꯃ ꯆꯥꯒꯗꯕꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯕꯗꯤ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁ ꯑꯗꯨ ꯑꯗꯥꯒ ꯑꯝꯇ ꯈꯪꯗꯦꯗ ꯑꯩ, ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯍꯌꯦꯡ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯂꯥꯛꯆꯔꯅꯤ꯫ ꯁꯦ ꯍꯧꯒꯠꯂꯣꯕꯁꯦ, ꯊꯕꯛ ꯍꯧꯅꯕ ꯇꯧꯁꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯅꯤꯛꯂꯤ꯫ ꯏꯕꯣꯌꯥꯏꯃꯁꯨ ꯌꯥꯅꯤꯡꯗ ꯑꯗꯨꯝ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯋꯥꯡꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯂꯨ ꯇꯥꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯅꯥ ꯄꯨꯡꯅ ꯍꯧꯔꯤꯕ ꯑꯂꯨ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯕꯣꯌꯥꯏꯃ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯑꯗꯨꯕꯨ ꯃꯗꯨ ꯃꯌꯥꯝꯗꯨ ꯉꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯋꯥꯖꯩ꯫ ꯑꯂꯨ ꯐꯩꯗꯣꯝ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯄꯥꯛꯊꯔꯗꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯗꯨꯅ ꯈꯨꯏꯔꯝꯃꯤ꯫ ꯖꯥꯏ, ꯅꯆꯥꯅ ꯌꯥꯝꯅꯗꯤ ꯇꯥꯟꯊꯣꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯂꯨ ꯌꯥꯝꯅ ꯇꯥꯕꯤꯔꯝꯕꯤ ꯑꯂꯨ ꯂꯥ ꯏꯕꯨꯡꯉꯣ, ꯑꯂꯨ ꯑꯁꯤ ꯌꯣꯜꯂꯒ ꯑꯃꯥꯏꯕꯤꯒꯤ ꯇꯣꯈꯅꯥ ꯀꯠꯄ ꯉꯝꯖꯒꯦꯀꯣ, ꯖꯥꯏ꯫ ꯑꯗꯨꯒ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯃꯤꯠꯇ ꯎꯍꯟꯕꯤꯌꯨ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤꯌꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯊꯥꯕꯜꯂꯩ ꯐꯥꯛ ꯅꯣꯛꯂꯗꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯕ? ꯍꯩ ꯂꯥꯡꯒꯅꯨ, ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯤ, ꯑꯂꯨ ꯌꯥꯝ ꯇꯥꯕꯤꯔꯝꯕ ꯍꯥꯏꯗꯅ꯫ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯕ ꯆꯠꯂꯤꯕ ꯃꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ? ꯑꯦ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ? ꯉꯁꯥꯏꯉꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏ ꯏꯆꯥ ꯐꯪꯅꯕꯅꯦꯅ꯫ ꯏꯆꯥ ꯐꯪꯅꯤꯡꯂꯕ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯒꯤ ꯑꯆꯣꯞ ꯑꯔꯦꯡ ꯈꯪꯕꯅꯣ? ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ? ꯑꯂꯨ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯑꯃꯥꯏꯕꯤꯒꯤ ꯗꯣꯈꯥꯅ ꯂꯩꯇꯗꯅ ꯏꯕꯥꯅꯤ ꯇꯣꯛꯑꯗꯕꯅꯤ, ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯗ ꯌꯥꯄꯣꯠ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯅꯪꯁꯨ ꯅꯄꯨꯛꯅꯤꯡꯗ ꯅꯤꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯔꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯅꯦ ꯊꯔꯣꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯍꯩꯃꯥ ꯏꯕꯣꯌꯥꯏꯃ, ꯊꯥꯕꯜꯂꯩ, ꯅꯣꯏꯕꯥꯅꯤꯅ ꯌꯣꯝꯄꯥꯛꯀ ꯄꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯗꯨꯕꯨ ꯑꯩꯁꯨ ꯎꯔꯤꯕꯅꯤ, ꯑꯂꯨꯁꯤꯕꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯔꯣ? ꯑꯗꯨꯒ ꯏꯕꯣꯌꯥꯏꯃ ꯅꯪꯅ ꯄꯥꯛꯊꯗꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣꯕ? ꯊꯥꯕꯜꯂꯩꯅꯒ ꯁꯤꯊ ꯅꯣꯛꯏꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯣ ꯏꯅꯦ, ꯃꯈꯣꯏ ꯃꯄꯥꯁꯦ ꯑꯂꯨ ꯐꯩꯗꯣꯝ ꯑꯅꯤꯁꯤꯗꯒꯤ ꯑꯂꯨ ꯕꯣꯔꯥ 10 ꯊꯣꯛꯅꯅꯕ ꯂꯥꯏ ꯀꯟꯅ ꯅꯤꯡꯉꯤꯌꯦ, ꯑꯗꯨꯒꯤ ꯄꯥꯛꯊꯔꯒ ꯈꯣꯏꯔꯝꯕꯗꯣ ꯃꯗꯨꯗ ꯑꯩꯅ ꯂꯤꯟ ꯀꯥꯡꯅ ꯃꯈꯣꯡ ꯃꯈꯨꯠꯇ ꯆꯤꯛꯀꯅꯤ, ꯃꯃꯥꯏ ꯃꯃꯤꯠꯇ ꯆꯤꯛꯀꯅꯤ ꯍꯥꯏꯗꯅ ꯉꯥꯡꯂꯝꯂꯤꯕꯅꯦ꯫ ꯑꯣ, ꯊꯥꯕꯜꯂꯩ, ꯅꯪꯒꯤ ꯑꯂꯨꯁꯤꯗꯤ ꯐꯗꯤ ꯐꯖꯔꯦꯕꯣ꯫ ꯑꯧ ꯏꯅꯦ, ꯇꯧꯖꯔꯣ, ꯑꯂꯨꯕꯨ ꯌꯥꯝꯅ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤꯅꯦ, ꯑꯩꯁꯨ ꯁꯦꯔ 1-2 ꯂꯧꯍꯧꯒꯦ꯫ ꯑꯧ ꯏꯅꯦ ꯊꯔꯣ, ꯑꯂꯨꯁꯦ ꯍꯌꯦꯡ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯨꯔꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯒ ꯃꯅꯤꯡ ꯈꯨꯜꯗ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯐꯥꯎ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯌꯦ ꯏꯅꯦ, ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯌꯦꯡꯒꯗꯕꯅꯤ ꯊꯥꯕꯜꯂꯩ, ꯏꯆꯥ ꯍꯥꯏꯕꯁꯤꯅꯅꯦ ꯑꯁꯦꯡꯕ ꯂꯟꯅꯤ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯇꯧ, ꯍꯣꯠꯅꯧ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯦ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ, ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯅꯦ ꯏꯆꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯏꯅꯦ ꯆꯠꯂꯦ꯫ ꯑꯧ ꯏꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯏꯕꯣꯌꯥꯏꯃꯅ ꯌꯣꯝꯄꯥꯛ ꯍꯥꯏꯒꯠꯇꯨꯅ, ꯍꯌꯨꯝ ꯁꯤꯗꯕ, ꯑꯂꯨ ꯌꯥꯝ ꯇꯥꯕꯤꯔꯝꯕ꯫ ꯑꯁꯨꯝꯅ ꯑꯂꯨ ꯑꯗꯨ ꯇꯥꯜꯂꯛꯂꯝꯃꯤ꯫ ꯑꯂꯨ ꯇꯥꯅ ꯇꯥꯕꯜꯂꯩꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯨꯄꯥ, ꯅꯪꯒꯤ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯅꯤꯡꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ, ꯍꯌꯨꯝ ꯁꯤꯗꯕ ꯑꯃꯨꯛ ꯄꯟ, ꯖꯩ ꯑꯃꯨꯛ ꯄꯟ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯃꯨꯛ ꯄꯟ, ꯑꯂꯥꯗ ꯉꯥꯏꯔꯦꯀꯣ ꯂꯥꯎꯗꯕ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯂꯨ ꯐꯩꯗꯣꯝ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯇꯥꯟꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯂꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫
ꯏꯕꯣꯌꯥꯏꯃꯅ ꯇꯥꯜꯂꯛꯂꯤꯕ ꯑꯂꯨꯁꯤꯡ ꯑꯗꯨ ꯃꯜꯂꯗꯨꯅ ꯊꯨꯝꯃꯣꯛ ꯑꯃꯗ ꯊꯥꯕꯂꯩꯅ ꯍꯥꯞꯆꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯑꯂꯨꯁꯤꯕꯨ ꯁꯦꯔꯗ ꯀꯌꯥ ꯄꯤꯔꯤꯕꯖꯥꯠꯅꯣꯕ? ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕꯗꯗꯤ ꯌꯥꯝꯅ ꯇꯥꯡꯕꯅꯤ. ꯑꯩꯈꯣꯏꯅ ꯌꯣꯜꯂꯗꯤ ꯂꯨꯄꯥ 2 ꯄꯤꯒꯦꯒ ꯍꯥꯏꯔꯛꯇꯅꯅꯦ. ꯑꯗꯨꯅ ꯀꯨꯏꯔꯕꯒꯤ ꯋꯥꯅꯤꯗꯅ꯫ ꯌꯣꯝꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯅ ꯏꯕꯣꯌꯥꯏꯃꯁꯨ ꯈꯨꯝꯂꯛꯏ꯫ ꯁꯦꯔꯗ 9-10 ꯄꯤ ꯍꯥꯏꯕꯅꯤ. ꯅꯍꯥꯟ ꯏꯇꯥꯎ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯌꯣꯟꯕꯗ ꯈꯪꯕꯅꯤ. ꯍꯩ, ꯑꯂꯨꯁꯦ ꯆꯥꯎꯏꯅꯤ ꯅꯨꯄꯤ. ꯍꯩꯍꯥ! ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯅꯨꯄꯥ. ꯂꯨꯄꯥ 9-10 ꯀꯥꯏꯁꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ. ꯏꯇꯥ ꯈꯣꯏꯃꯨ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯃꯔꯦꯜ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤꯀꯣ. ꯌꯥꯝꯃꯤ. ꯁꯦꯜ ꯄꯥꯏꯖꯗꯕ ꯑꯩꯈꯣꯏꯗꯗꯤꯅꯦ ꯂꯨꯄꯥ 9-10 ꯀꯥꯏꯁꯦ ꯌꯥꯝꯈ꯭ꯔꯄꯣꯠꯅꯤ. ꯏꯪꯈꯣꯜ ꯃꯆꯥ ꯑꯁꯤꯗꯒꯤ ꯆꯥꯅꯕ ꯃꯇꯝꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯆꯥꯔꯛꯄꯅ ꯌꯣꯟꯕꯒꯤ ꯑꯁꯥꯗꯤ ꯀꯌꯥ ꯂꯩꯔꯝꯗꯦ. ꯑꯗꯨꯕꯨ ꯍꯟꯇꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯣꯟꯒꯗꯧꯔꯤꯕ ꯑꯂꯨ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯄꯥ 9-10 ꯀꯥꯏꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯂꯨ ꯑꯗꯨ ꯇꯥꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯂꯨꯁꯤꯡ ꯑꯗꯨꯁꯨ ꯇꯨꯔꯦꯜꯗ ꯄꯨꯊꯗꯨꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜꯗ ꯑꯂꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯥꯝꯂꯤꯉꯩꯗ ꯁꯈꯤꯗꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯍꯩꯃꯥ, ꯊꯥꯕꯂꯩ, ꯑꯂꯨ ꯇꯥꯜꯂꯝꯃꯤꯔꯣ? ꯅꯈꯣꯏꯒꯤ ꯑꯂꯨ ꯌꯥꯝ ꯆꯥꯎꯍꯧꯋꯦꯅ ꯊꯔꯣꯅ ꯇꯝꯃꯦ. ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ. ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯤꯗꯤ. ꯈꯔ ꯀꯨꯞꯊꯕꯁꯦ ꯁꯦꯔ 2-3ꯗ ꯄꯤꯌꯣ. ꯀꯥꯡꯍꯧ ꯆꯥꯒꯦ. ꯏꯆꯥꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ. ꯑꯧ ꯏꯆꯦ, ꯄꯤꯒꯦ. ꯑꯗꯣ ꯀꯧꯇꯥꯗꯤ ꯌꯥꯎꯔꯛꯇꯤꯌꯦ ꯏꯆꯦ. ꯁꯦ. ꯑꯩꯅꯅꯦ ꯀꯧꯇꯥꯒ ꯄꯨꯔ ꯂꯥꯛꯑꯕꯅꯤ. ꯑꯉꯥꯡꯉꯩꯗꯣ ꯀꯨꯏꯔꯣꯏ ꯍꯥꯏꯌꯦ. ꯑꯣꯜꯂꯣꯁꯦ. ꯑꯩ ꯑꯃꯨꯛꯇ ꯄ꯭ꯔꯞ ꯀꯥꯡꯍꯧ ꯉꯧꯕꯤꯔꯨꯒꯦ. ꯍꯣꯏ ꯏꯆꯦ, ꯈꯔ ꯍꯥꯞꯂꯕꯅꯤꯀꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯂꯨꯁꯤꯡ ꯑꯗꯨ ꯑꯣꯜꯂꯤ꯫ ꯀꯌꯥꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯏꯕꯣꯌꯥꯏꯃꯅ, ꯏꯇꯩꯃ, ꯂꯨꯄꯥ 9-10ꯗꯤ ꯑꯣꯜꯂꯦ ꯍꯥꯏꯕꯅꯤ. ꯑꯗꯣ ꯃꯀꯨꯞꯅꯤꯅ 3-4 ꯀꯌꯥꯅꯣ ꯍꯦꯛ ꯄꯤꯔꯣ. ꯁꯦ. 4-4ꯗꯣ ꯄꯤꯔꯒꯦꯀꯣ. ꯁꯦ. ꯄꯨꯈ꯭ꯔꯣ. ꯍꯣꯏ. ꯑꯩ ꯆꯠꯂꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯈꯤꯗꯨ ꯑꯂꯨ ꯈꯔ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯑꯔꯩ ꯂꯩꯇ ꯍꯪꯅꯗꯨꯅ ꯆꯥꯕ ꯑꯣꯏꯕꯅ ꯃꯥꯁꯨ ꯀꯌꯥ ꯃꯟꯇꯤꯛꯅꯔꯝꯗꯦ꯫ ꯑꯄꯤꯕ ꯈꯔ ꯑꯗꯨ ꯑꯗꯨꯃꯛ ꯂꯧꯔꯝꯃꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯃꯥꯁꯨ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯃꯔꯣꯏ ꯃꯀꯥ ꯑꯃꯠꯇ ꯅꯤꯔꯨꯕꯅ ꯑꯂꯨ ꯃꯀꯨꯞꯁꯤꯡꯗꯨ ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯂꯨ ꯃꯌꯥꯝꯗꯨ ꯍꯣꯟꯀꯠꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯌꯥꯆꯪꯂꯦ꯫ ꯍꯁ, ꯋꯥꯔꯦꯗ ꯅꯨꯄꯥ. ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯂꯒꯨꯝꯁꯤ. ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ. ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯟꯅ ꯆꯥꯔꯁꯤ. ꯏꯕꯣꯌꯥꯏꯃꯅ, ꯍꯦꯔꯥ, ꯑꯁꯨꯛ ꯋꯥꯔꯀꯥꯟꯁꯤꯗ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯂꯁꯤ ꯀꯥꯏꯗꯤ ꯀꯩꯅꯣ? ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ. ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯨ. ꯑꯦꯟꯁꯥꯡꯒ ꯊꯣꯡꯂꯨꯔꯅꯨ. ꯑꯂꯨ ꯑꯃ ꯉꯥꯟꯖꯜꯂꯣ. ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯒꯦ ꯆꯥꯛ ꯊꯣꯡꯕꯕꯣ? ꯇꯧꯔꯣ. ꯃꯣꯔꯣꯛꯇꯣ ꯈꯔ ꯁꯥꯔꯞ ꯃꯦꯠꯂꯨ. ꯆꯥꯛ ꯂꯥꯝꯃꯤ. ꯆꯥꯛ ꯇꯣꯛꯄꯒ ꯌꯥꯔꯣꯏꯀꯣ ꯑꯩ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯐꯤꯖꯤꯅ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯂꯗꯨꯅ, ꯍꯣꯏꯅꯦ, ꯋꯥꯔꯁꯨ ꯆꯥꯛꯇꯤ ꯂꯥꯝꯃꯤꯀꯣ. ꯋꯥꯗ꯭ꯔꯁꯨ ꯂꯥꯝꯃꯤꯗ. ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ. ꯑꯣ, ꯈꯣꯡ ꯈꯨꯠꯇꯣ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯍꯥꯝꯂꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯁꯤꯁꯥ ꯑꯂꯨ ꯃꯦꯠꯄꯗꯨꯒ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯁꯥꯏꯌꯦ ꯅꯨꯄꯥ, ꯃꯣꯔꯣꯛꯁꯦ. ꯍꯌꯦꯡꯒꯤ ꯋꯥꯗꯤ ꯍꯌꯦꯡꯗꯤ ꯅꯨꯄꯥ. ꯍꯌꯦꯡꯗꯣ ꯉꯟꯇꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯎ. ꯑꯩ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯅꯕ ꯉꯟꯇꯥ ꯆꯠꯀꯅꯤꯀꯣ. ꯍꯣꯏꯅꯦ. ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯍꯧꯗꯣꯛꯂꯛꯀꯅꯤ. ꯑꯩꯐꯥꯎ ꯃꯤꯀꯞ ꯊꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯗꯤ. ꯈ꯭ꯋꯥꯡ ꯌꯥꯡꯂꯦꯟꯒꯁꯦ ꯌꯥꯗ꯭ꯔꯦꯍꯦ. ꯑꯩ ꯍꯧꯒꯠꯂꯦ. ꯑꯁꯨꯝꯅ ꯆꯥꯛ ꯑꯦꯟꯁꯥꯡꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯂꯩꯗꯨ ꯉꯟꯇꯥ ꯍꯧꯔꯗꯨꯅ ꯑꯂꯨ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯔꯕꯗ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯊꯥꯕꯂꯩꯅ ꯃꯀꯣꯛ ꯐꯤꯔꯨꯞ ꯍꯥꯏꯐꯦꯠ ꯀꯨꯞꯁꯟꯗꯨꯅ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯗ ꯑꯂꯨꯁꯤꯡꯗꯨ ꯌꯣꯜꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯥꯗꯥ, ꯑꯂꯨꯁꯦ ꯁꯦꯔ ꯑꯃꯠꯇ ꯂꯩꯕꯤꯈꯨꯋꯣ. ꯕꯣꯡ ꯀꯥꯏꯕꯅꯤ. ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯇꯥꯗꯥ.
ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯁꯛ ꯐꯖꯕꯅ ꯌꯣꯟꯕꯅꯤꯅ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ, ꯀꯗꯥꯏ ꯁꯦꯔ 2 ꯍꯦꯛ ꯑꯣꯜꯂꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯂꯨ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯕꯂꯩꯗꯨ ꯑꯃꯨꯛ ꯃꯨꯔꯨ ꯃꯨꯔꯨ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ, ꯍꯅꯨꯊꯪꯁꯤꯗ ꯏꯔꯥꯡꯀꯁꯨ ꯇꯧꯁꯜꯂꯝꯃꯤꯅꯦ꯫ ꯈꯔ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯨꯕꯁꯤꯗ ꯃꯣꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯑꯍꯜ ꯃꯥꯜꯂꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯒꯨꯝꯕꯅꯤ ꯅꯪꯗꯤ꯫ ꯑꯇꯣꯞꯄ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯈꯨꯔꯥ, ꯑꯂꯨꯁꯦ ꯈꯔ ꯂꯩꯕꯤꯈꯨꯑꯣ, ꯍꯥꯔꯒ ꯑꯃꯠꯇ ꯍꯥꯞꯄ ꯅꯠꯇꯦ ꯈꯨꯔꯥ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯣ ꯈꯨꯔꯥ ꯀꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯇꯥꯗ ꯀꯧꯋꯣ꯫ ꯑꯣ ꯇꯥꯗ, ꯁꯦ ꯑꯂꯨꯁꯦ ꯈꯔ ꯂꯩꯕꯤꯈꯨꯑꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯀꯧꯔꯗꯤ ꯍꯦꯛ ꯐꯩꯗꯅ꯫ ꯁꯦꯔꯗ ꯀꯌꯥꯅꯣ? 9 ꯈꯛꯇꯅꯦ ꯇꯥꯗ, 2 ꯍꯦꯛ ꯑꯣꯜꯂꯣ꯫ ꯑꯣ ꯁꯦ ꯇꯥꯗ꯫ ꯀꯗꯥꯏ ꯅꯪꯁꯨ ꯌꯥꯝꯅ ꯁꯤꯠꯂꯣꯀꯣ꯫ ꯍꯣꯏ ꯇꯥꯗ꯫ ꯑꯁꯨꯝꯅ ꯑꯂꯨ ꯃꯌꯥꯝꯗꯨ ꯃꯊꯪ ꯌꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯂꯦꯝꯍꯧꯔꯤꯕ ꯑꯂꯨ ꯑꯗꯨ ꯑꯇꯣꯞꯄ ꯂꯂꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯂꯣꯏꯅꯃꯛ ꯂꯧꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯗꯨ ꯄꯣꯠꯁꯤꯠ ꯐꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯍꯜꯂꯛꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯩꯖꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯥꯕꯂꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯗꯨꯅ ꯊꯣꯡꯒꯥꯜꯒꯤ ꯎꯀꯨ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯐꯝꯂꯗꯨꯅ꯫ ꯂꯥꯛꯑꯦꯁꯦ꯫ ꯅꯨꯄꯤ, ꯀꯗꯥꯏ ꯊꯨꯝꯃꯣꯛꯇꯣ ꯑꯩ ꯄꯥꯏꯒꯦꯁꯦ, ꯄꯣꯠꯁꯤꯠꯄꯨ ꯀꯝꯗꯧꯒꯦ? ꯊꯥꯕꯂꯩꯁꯨ ꯍꯔꯥꯎꯅ, ꯅꯨꯄꯥ, ꯄꯣꯠꯁꯤꯠ ꯐꯩ, ꯄꯩꯁꯥ ꯌꯥꯝꯅ ꯁꯤꯠꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯗꯨꯅ ꯉꯦꯛ ꯐꯝꯊꯩ꯫ ꯑꯗꯨꯒ ꯁꯦꯡꯒꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯗꯨ ꯖꯣꯔꯣ ꯍꯩꯊꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯁꯦꯜ ꯊꯤꯔꯝꯃꯤ꯫ ꯏꯕꯣꯌꯥꯏꯃꯅ, ꯅꯨꯄꯤ, ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯪꯂꯗꯤ ꯅꯪꯕꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯔꯛꯄ ꯌꯥꯗ꯭ꯔꯣ? ꯊꯥꯕꯂꯩꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯠ ꯃꯄꯥꯟ ꯇꯝꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ, ꯀꯔꯤꯒꯤ ꯉꯥꯅꯣ? ꯈꯪꯉꯦ ꯀꯥꯏꯗꯤ ꯀꯩꯅꯣ? ꯀꯩꯒꯤ ꯉꯥ ꯆꯥꯗꯣꯔꯤꯒꯦ? ꯏꯆꯥ ꯑꯃꯇ ꯐꯪꯂꯗꯤ ꯍꯥꯏꯗꯅ ꯁꯣꯝꯗꯅ ꯁꯤꯕ ꯅꯥꯕ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯉꯥ ꯀꯥꯏꯗꯤ ꯀꯩꯅꯣ? ꯏꯕꯣꯌꯥꯏꯃ ꯁꯣꯟꯊꯥꯡꯅꯅ, ꯉꯥ ꯀꯥꯏꯗꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯆꯥꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯍꯣꯏꯁꯦ, ꯄꯩꯁꯥꯗꯨꯕꯨ ꯀꯌꯥ ꯁꯨꯔꯒꯦ? ꯏꯆꯥꯕꯨꯗꯤ ꯑꯩꯁꯨ ꯄꯥꯝꯂꯤꯅꯤ, ꯉꯥꯗꯨꯁꯨ ꯁꯨꯝ ꯆꯥꯅꯤꯡꯕꯒꯤ ꯋꯥꯅꯤꯗ꯫ ꯁꯨꯝꯒ ꯑꯝꯇ ꯉꯥꯏꯈꯣ, ꯀꯌꯥ ꯁꯨꯖꯔꯒꯦꯅꯦ ꯅꯪꯒꯤ ꯄꯩꯁꯥꯗꯨꯕꯣ? ꯄꯩꯁꯥ ꯃꯁꯤꯡꯒ ꯂꯣꯏꯅ ꯀꯥꯎꯔꯦ ꯅꯪꯅ ꯉꯥ ꯆꯥꯅꯤꯡꯂꯛꯄꯗꯒꯤ꯫ ꯉꯁꯥꯏꯒꯤꯗꯨꯒ ꯁꯤꯒ 73, 78, 79 ꯁꯨꯔ ꯃꯥꯜꯂꯦꯗ, ꯈꯪꯗ꯭ꯔꯦꯕ ꯑꯝꯇ꯫ 79 ꯁꯨꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯃꯦꯀꯣ ꯅꯨꯄꯥ꯫ ꯑꯗꯣ ꯑꯃꯥꯏꯕꯤꯒꯤ ꯗꯣꯈꯅꯥꯁꯦ ꯀꯌꯥ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯨꯄꯥ? 10 ꯇꯧꯔꯁꯤꯔꯣ? ꯌꯥꯗꯦ, 10 ꯇꯧꯕꯗꯤ ꯀꯨꯜꯂꯦ ꯍꯥꯏꯅꯩ, 30ꯗꯣ ꯑꯗꯨ ꯇꯧꯔꯣ꯫ 30ꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ? ꯏꯕꯣꯌꯥꯏꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯪꯂꯥꯎ ꯂꯥꯎꯁꯜꯂꯤ꯫ ꯀꯔꯤꯒꯤ ꯌꯥꯝꯃꯟꯕꯅꯣ? ꯏꯆꯥ ꯐꯪꯂꯒ ꯂꯣꯏꯔꯦ, ꯀꯔꯤꯒꯤ 30 ꯌꯥꯝꯃꯟꯕꯅꯣ? ꯅꯪꯅ ꯑꯃꯨꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯇꯅ, ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯦ ꯏꯁꯥꯁꯦ꯫ ꯑꯗꯨꯅꯤ, ꯅꯪꯅ ꯉꯁꯥꯏ ꯑꯩꯅ ꯉꯥ ꯑꯃꯇ ꯆꯥꯒꯦ ꯍꯥꯏꯕꯗ ꯈꯪꯂꯥꯎ ꯂꯥꯎꯕꯗꯣ, ꯑꯗꯨ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯖꯕ ꯊꯥꯕꯂꯩ ꯍꯣꯏꯒꯤ ꯏꯃꯨꯡꯅꯤ꯫ ꯃꯤꯉꯣꯟꯗ ꯀꯌꯥ ꯀꯥꯏꯖꯗꯕ, ꯍꯣꯏꯃꯥꯏ ꯍꯥꯏꯖꯗꯕ, ꯄꯪꯁꯨꯗ ꯁꯨꯖꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯑꯉꯟꯕ ꯃꯇꯝ ꯑꯗꯨꯗ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯣꯡꯄꯣꯛꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯃꯩꯔꯥ ꯃꯦꯡꯒ꯭ꯔꯨ ꯀꯠꯂꯗꯨꯅ ꯍꯣꯕꯦ ꯍꯣꯠꯅꯔꯤ꯫ ꯏꯁꯣꯔꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯗꯨꯅ ꯊꯥꯕꯂꯩꯗꯨ ꯏꯔꯥꯡ ꯂꯥꯡꯖꯔꯤ ꯉꯁꯤꯗꯤ꯫ ꯊꯥꯕꯂꯩꯅ, ꯂꯣꯏꯔꯕꯣ ꯅꯨꯄꯥ? ꯅꯨꯄꯤꯗꯒꯤ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ ꯀꯦꯔꯤꯕ꯫ ꯀꯔꯤꯕꯨ ꯀꯦꯔꯤꯕꯅꯣ? ꯂꯣꯏꯔꯦ, ꯅꯪꯗꯤ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯔꯦ, ꯊꯣꯛꯑꯁꯤ꯫ ꯉꯥꯏꯈꯣ ꯅꯨꯄꯥ, ꯀꯣꯟꯊꯣꯡꯖꯩꯁꯤ ꯊꯤꯡꯂꯝꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯅꯤꯡꯈꯨꯜ ꯇꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯕꯣꯌꯥꯏꯃꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥꯝ ꯇꯥꯗꯦꯅꯦ ꯃꯣꯏꯁꯤꯕꯣ, ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯊꯣꯛꯂꯛꯀꯅꯤꯗ ꯅꯨꯄꯥ, ꯇꯥꯗ ꯇꯧꯔꯤꯅꯤ꯫ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯁꯥ ꯃꯎ ꯅꯣꯏꯇꯛ ꯇꯧꯕꯤ, ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯤ, ꯃꯃꯤꯠ ꯂꯨꯅ ꯌꯦꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯁꯤꯒꯦ? ꯏꯕꯣꯌꯥꯏꯃꯅ, ꯌꯨꯝꯁꯤꯕꯨ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯍꯣꯏꯒꯤ? ꯃꯥꯅꯦ, ꯀꯥꯈꯠꯄꯤꯔꯛꯑꯣ꯫
ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯀꯧꯅꯥꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯌꯨ ꯇꯥꯁꯦ꯫ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯛꯇꯝ, ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯨ ꯎꯔꯨꯔꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯊꯥꯕꯂꯩꯅ ꯏꯃꯥ ꯃꯥꯏꯕꯤ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯔꯦ ꯍꯥꯏꯌꯨ ꯇꯥꯁꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 8-9 ꯍꯥꯏꯔꯁꯤ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯆꯥ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨ, ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯏꯕꯨꯌꯥꯏꯃꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ, ꯅꯨꯄꯤ, ꯑꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯤꯅ ꯂꯥꯏ ꯇꯣꯡꯈꯠꯂꯛꯇꯅ ꯂꯩꯃꯥꯡꯗ ꯊꯦꯠꯂꯤꯕ ꯀꯥꯡꯖꯩꯁꯤꯅ ꯊꯣꯝꯃꯗꯤ ꯏꯆꯥ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅꯤ ꯊꯋꯥꯏ ꯃꯥꯡꯗꯣꯏꯅꯤꯁꯦ꯫ ꯑꯁ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯣ? ꯅꯪꯒꯤ ꯆꯣꯏꯇ꯭ꯔꯪ ꯄꯥꯇꯪ ꯉꯥꯡꯕꯗꯣ ꯇꯣꯛꯂꯣ꯫ ꯃꯤ ꯑꯔꯨꯕ ꯊꯕꯛꯅꯤ ꯇꯧꯔꯤꯁꯦ, ꯇꯨꯃꯤꯟꯅ ꯐꯝꯃꯣ꯫ ꯅꯪ ꯅꯆꯥ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯕꯨꯗꯤ ꯀꯔꯤꯒꯤ ꯄꯥꯝꯂꯣꯏꯗꯣꯏꯅꯣ? ꯊꯋꯥꯏ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯅꯤꯗ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ, ꯏꯁꯨꯁꯥ, ꯅꯈꯣꯏꯒꯤ ꯅꯆꯥ ꯂꯩꯅꯦ, ꯑꯗꯨꯕꯨ ꯑꯔꯨꯕ ꯊꯧꯔꯥꯡ ꯈꯔꯗꯤ ꯆꯪꯒꯅꯤꯁꯦ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯆꯥ ꯂꯩ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯂꯩꯗꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯍꯧꯔꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯂꯩꯃꯥꯏꯗ ꯃꯔꯥꯏꯕꯛꯇꯨ ꯁꯨꯖꯤꯜꯂꯗꯨꯅ ꯑꯃꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤ ꯊꯧꯔꯥꯡꯅꯣ? ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯒꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯆꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥ ꯃꯥꯏꯕꯤ, ꯍꯥꯏꯕꯤꯌꯨ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯏꯃꯣꯝ ꯅꯪꯕꯨꯅꯤ ꯅꯨꯡꯁꯤꯗ, ꯅꯪꯅ ꯅꯆꯥ ꯀꯧꯕꯗꯤ ꯄꯥꯝꯖ, ꯐꯪꯗꯤ ꯐꯪꯗ ꯈꯥ ꯆꯤꯛꯇꯨꯅ ꯂꯣꯟꯅ ꯀꯞꯄꯗꯣ ꯅꯃꯥ ꯑꯩꯍꯥꯛꯅ ꯎꯏꯅꯦ꯫ ꯊꯥꯕꯂꯩꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯋꯥꯗꯨꯗ ꯋꯥ ꯀꯞꯊꯣꯔꯛꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥꯕꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯣ꯫ ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯃꯈꯥ ꯇꯥꯔꯛꯑꯣ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯣꯏ, ꯅꯨꯃꯤꯠ ꯁꯤꯡꯒꯨꯝ 8ꯅꯤ ꯆꯪꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯆꯥ ꯅꯤꯖꯧ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯑꯆꯝꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯠꯇꯦ, ꯃꯗꯨꯗ ꯍꯧꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯂꯛ ꯌꯦꯡꯊꯤꯕꯗꯒꯤ ꯅꯈꯣꯏꯒꯤ ꯙꯔꯥ ꯅꯥꯔꯥ ꯃꯨꯠꯂꯁꯅꯨ ꯈꯜꯂꯗꯨꯅ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯅꯕ ꯄꯨꯝꯅꯃꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯤꯟꯅꯔꯝꯃꯤꯀꯣ꯫ ꯑꯗꯨꯅ ꯅꯊꯝꯃꯣꯏ ꯆꯦꯠꯅ ꯅꯤꯖꯧ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ꯫ ꯊꯥꯕꯂꯩꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯗ ꯈꯣꯏꯔꯝꯗꯨꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯇꯧꯖꯒꯦ꯫ ꯏꯆꯥꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯃꯛ ꯇꯧꯒꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯉꯥꯏꯈꯣ, ꯉꯁꯤꯃꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯈꯤꯒꯦ꯫ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ꯫ ꯉꯁꯤꯃꯛ ꯌꯥꯗꯦ, ꯊꯥꯡꯖ ꯅꯨꯃꯤꯠꯇꯒꯤ ꯍꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 8ꯅꯤꯗꯨ ꯅꯪꯅ ꯆꯥꯗ ꯊꯛꯇꯅ ꯅꯨꯃꯤꯠ ꯃꯁꯛ ꯎꯍꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯑꯍꯤꯡ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯅꯤꯖꯒꯗꯕꯅꯤ ꯅꯆꯥꯕꯨ꯫ ꯄꯨꯝꯅꯃꯛ ꯑꯩ ꯇꯧꯖꯒꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯗꯨꯒ ꯁꯣꯏꯕꯗꯤ ꯌꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯆꯦꯟꯅꯔꯕ, ꯁꯣꯏꯅꯔꯕꯗꯤ ꯍꯦꯟꯅ ꯄꯥꯞ ꯂꯪꯁꯤꯟꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯋꯥꯗꯨ ꯆꯦꯠꯅ ꯊꯥꯖꯔꯗꯨꯅ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯇꯧꯔꯛꯄꯗ, ꯊꯧꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯁꯤꯡꯒꯨꯝ 8ꯅꯤ ꯁꯨꯕꯗ ꯊꯥꯕꯂꯩꯒꯤ ꯈꯣꯏꯖꯤꯈꯥꯏꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯂꯛꯂꯦ꯫ ꯆꯍꯤ ꯀꯌꯥ ꯊꯥꯕꯨꯡ ꯀꯌꯥ ꯋꯥꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯨꯅ ꯃꯆꯥ ꯑꯃꯠꯇ ꯐꯪꯂꯗꯤ ꯈꯟꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯂꯦꯟꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯈꯣꯏꯖꯤꯈꯥꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯂꯦ ꯈꯪꯂꯕꯗ
ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯊꯥꯕꯜꯂꯩꯗꯨ꯫ ꯑꯁꯨꯝꯅ ꯏꯕꯣꯌꯥꯏꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯒꯤ ꯊꯧꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 8ꯅꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗ ꯏꯔꯨ ꯃꯥꯏꯊ ꯏꯖꯔꯗꯨꯅ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯃꯇꯩ ꯃꯅꯥꯎ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯏꯕꯣꯌꯥꯏꯃꯗꯨ ꯆꯍꯤ 8-9ꯒꯤ ꯃꯇꯨꯡꯗ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯆꯥ ꯐꯪꯖꯈꯤ꯫ ꯆꯍꯤ 8-9 ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯃꯤꯔꯥꯏꯕ ꯇꯧꯈꯤꯗꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯊꯧꯖꯥꯂꯦꯝꯕꯤ ꯐꯪꯖꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯧꯖꯥꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯖꯥꯂꯦꯝꯕꯤ ꯍꯦꯛ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯈꯨꯗꯤꯡ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯕꯒꯤ ꯃꯔꯨꯝꯗ ꯊꯧꯖꯥꯂꯦꯝꯕꯤ ꯐꯪꯖꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯃꯨꯡꯗꯨ ꯄꯥꯟꯈꯤꯔꯝꯃꯤ꯫